Hauzik numiyumba pung baro takiba loinana story collection gi maikai ikok nungna khurumjari hauzik akanaba pau pizari moirangda miyamna phakiba harsing authorize tawdaba registration tawdaba leaderna jinglakibani director chief minister gi wafam miyambu lana lamjingbani congress Eikhoi gi India gi tokhaikhro hairibra haibase BJP gi leingakna nakhei ama sengbiro location Harabam kaiten gi ima sin na somosi phukiba laite ima kaiten ji makha taba pau macha khaina pizari Harabam kaiten gi ima sin na somorjit phukiba laite Harabam kaiten gi ima sin na desangi president oiramba somorjit phu kaiten asida phukiba laite khune ki mi kharana kokomi gi khongjang adu nathai nabi damakta thong adu chathakibani kokomi amadi ima kaiten bu ning chathian nabu honakiba amadi somorjit phukiba si kari marangi no haiba athubada singdor kadabani haina Harabam kaiten gi ima sin akano wafam thamlakli asi Harabam kaiten ima kaiten manga gi ima sin pangthokpa paugi Mipa amada Harabam ima kaitel sinpham amadi saktam tanguba lupki president Khetrimayum Santi nahai thasi kumanga da kokomi na sinduna chathagi wahang khongse adu Harabam kaitel bufam famli ba ima iben singbu sarugyaki khongjak asi chatpa horak matam da kokomi gi thomi singsu khongjak laki makhoi bu hana mamang thalaga ima kaitel ima iben singna maning da samjinduna numitu gi khongjak adu chatki khongjak adu kangal nongchup santhong dagi hena makha tana chatpa yaroi harakpadagi mafam adu makta da kaitel manga gi lusing basingna khuyek piduna SP gi khuthang da ngasi CM da memorandum pisinki adubung na haglara matung da mafam adu dagi khalaki mangna hai Harabam kaitel ima singna ihauda chen jong duna yaujari ba desangi hanagi president somorjit pu kaitel ima singna pure hairi basi aramba mafam ni somorjit pu khune ki mi kharana phuki ba do kokomi khongchat adu thugaina bo chathaki ba thawong ni haina lawi Harabam kaitel ima singna somorjit phuki ba laite somorjit phu ba chena basing asi camera da masak loina tarabani amha ko yan hanupi amana phuba hokibani harimpi asi kaitel phambi nate somorjit put kaitel manung da phuki matam da kaitel phambi singna khamlaba onakibatani irang sagatna bonumi adu da ma milotuna changlaki miyoi sing adu khune ki mi sing haina lawi kokobi na chengchali bu khongjang asida phaina chatkibana honari ba asi ikai ningai ni haina thamoi so ono ngaite punsin gadaba thap Eikhoi amasena punsin bangam daduna machui taraba lairiba asida kanana khudung saba lawi haiba se Eikhoi munna khantamina si leibaki luraba tafam asida Eikhoi masen hatokna na thong siliba se kari marangino khongja sibu thugairi mi sing asi kuki dagi hena sathiro mi sing haina lawi mareba majadi bukairak pagi damakta miyamna haurib iho achibu thugaigani haiduna thoriba mi sing ase leibang macha tadaba ngaktani Santi na makha tana hai keme kokomi na sindon sa thorki ba miyang khongchat adu khanti khongchani maduda kokomi gi thomi amata leiramdre hairiba asiju wahan to karino thomi sing leiramdrabadi are ba mi hake khalibra khongja assist pambidragadi yawi mahut yum da leirabana karisuk akai balaite maduna tana irang sagat padi langani kokomi amadi ima kaithemu mi sathian nabu honaba asi khodak tale piu masidi yekna bana hena harau khina bani Eikhoi gi lingjen mana dabasi uraga mitomna khudong chaba laukini numi ase somorjit phuki ba se maram karigino mahaki maran karino haiba ji aba thubada singdor kadabani ima kaitengi mi chathi thiernaba selib ase kari marangino haina su mahana mari lenaba singda hangki haujing makha taba pau pizari city phawa chara henbei khongjang changsilagani premjit sahi ahum mapung pharalabu kina ko tore singbu Manipur thukaina khonariba amadi maitai singbu tumna hana khonariba asida India government amadi Manipur government ngasi phawa karisu tawba ngamdana lairiba sigi mayokta lakliba 2013 ki me ahum dagi phawbagi manungda kuki tero singbu lansinduna IDP Eikhoi isagi iyumda hanjilnaba hanjinandrabadi mathangi me numit me mari dagi
ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯒꯤ ꯂꯤꯔꯤꯛ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯇꯣꯔꯕꯨꯡꯗꯒꯤ ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯛ ꯀꯦꯝꯞꯇ ꯂꯩꯔꯤꯕ W. ꯄ꯭ꯔꯦꯝꯖꯤꯠꯅ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CAOꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯂꯥꯛꯂꯤꯕ ꯃꯦ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯃꯦ 4 ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯅꯕ ꯍꯥꯏꯔꯤꯕ ꯐꯤꯔꯦꯞ ꯂꯧꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯐꯣꯡꯅ ꯁꯧꯒꯠꯇꯨꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯍꯟꯕꯅꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯈꯪꯁꯤꯟꯅꯗꯅ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯌꯦꯡꯗꯨꯅ ꯂꯩꯕꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤ ꯍꯥꯠꯄ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯄꯅꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯣꯛꯁꯤ ꯋꯥꯔ ꯇꯧꯗꯨꯅ ꯕꯣꯔꯗꯔ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯁꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯝꯖꯤꯡꯂꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯀꯌꯥꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯟꯖꯅꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯍꯧꯔꯁꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯦ 3 ꯐꯥꯎꯕꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯕ ꯍꯣꯠꯅꯗꯨꯅ ꯍꯥꯟꯅꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯕꯗꯤ ꯃꯊꯪ ꯃꯦ 4 ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯆꯥ ꯈꯥꯏꯅ ꯄꯥꯎ ꯄꯤꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ BJP ꯂꯩꯉꯥꯛꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯕꯤꯔꯣ꯫ ꯆꯍꯤ 3 ꯐꯥꯖꯤꯜꯍꯜꯂꯕ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯇꯤꯜꯍꯜꯂꯨ ꯇꯣꯈꯥꯏꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ BJPꯒꯤ ꯂꯩꯉꯥꯛꯅ ꯅꯥꯈꯩ ꯑꯃ ꯁꯦꯡꯕꯤꯔꯣ ꯍꯥꯏꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟড ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯏꯖꯔ IPSA ꯑꯃꯗꯤ ꯗꯥꯛ ꯗꯦ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯝꯃꯤꯇꯤ 2026ꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 17ꯔꯛ ꯁꯨꯕ ꯗꯥꯟꯁ ꯗꯦ ꯄꯥꯂꯟꯗ ꯃꯔꯤ ꯂꯩꯅꯕ ꯗꯥꯛ ꯗꯦ ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯕ MLA ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯂꯣꯀꯦꯁꯣꯔꯅ ꯍꯥꯏ MLA ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏꯅꯤ ꯍꯥꯏꯕ ꯀꯥꯎꯕ MLA ꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯄꯥꯔꯇꯤꯅ ꯏꯟꯇꯔꯦꯁꯇ ꯃꯥꯡꯕ ꯊꯝꯂꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯟꯇꯔꯦꯁꯇ ꯇꯨꯡ ꯑꯣꯏꯅꯔꯒ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯅꯠꯇꯦ ꯄꯥꯔꯇꯤꯒꯤ ꯋꯥꯀꯔ ꯀꯧꯏ꯫ MLA ꯑꯐꯕ ꯑꯃ ꯌꯥꯎꯔꯕꯁꯨ MLA ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕ ꯈꯟꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯁꯥꯅ ꯀꯥꯡꯈꯣꯡ ꯑꯗꯨꯝ ꯆꯥꯏꯕ ꯇꯥꯕꯅꯤ꯫ ꯗꯦꯃꯣꯁꯇ꯭ꯔꯦꯇꯤꯛ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯂꯩꯉꯥꯛꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯥꯛꯄ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯊꯧꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯇꯥꯔꯛꯂꯤꯕ ꯑꯁꯣꯏ ꯑꯉꯥꯝꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯗꯨꯗꯤ ꯃꯅꯥ ꯀꯟꯕ ꯂꯩꯉꯥꯛꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝꯅ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯜꯍꯧꯁꯤ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯅꯁꯨ ꯐꯠꯇ꯭ꯔꯦ ꯈꯪꯂꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯒꯅꯨ꯫ ꯗꯦꯃꯣꯁꯇ꯭ꯔꯦꯇꯤꯛ ꯆꯠꯄ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯃꯤꯗꯤꯌꯥꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯏꯟꯇꯂꯦꯛꯆꯨꯌꯦꯜꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯅꯤꯡ ꯇꯝꯅ ꯐꯣꯡꯗꯣꯛꯄ ꯇꯝꯍꯟꯗ꯭ꯔꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯕꯨ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯇꯥꯁꯤꯟꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯔꯩꯕꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯄꯨꯝꯅꯃꯛ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯕ ꯃꯁꯥꯒꯤ ꯏꯊꯤꯛꯁ ꯅꯥꯊꯩꯈ꯭ꯔꯕ ꯂꯨꯆꯤꯡꯕ ꯁꯥꯕꯒꯤ ꯃꯗꯨꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯌꯧꯅ ꯁꯣꯜꯂꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯆꯦꯟ ꯆꯣꯡꯖꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯕꯨ ꯗꯦꯃꯣꯁꯇ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯨꯁꯤꯟꯕꯗ ꯃꯁꯦꯟ ꯃꯔꯛꯇꯒꯤ CSOꯁꯤꯡꯅ ꯂꯥꯟ ꯎꯍꯟꯅꯕꯒꯤ ꯊꯧꯑꯣꯡ ꯃꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯆꯠꯊꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ CSO ꯃꯤꯗꯤꯌꯥ ꯑꯃꯁꯨꯡ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯂꯝꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯃꯁꯥꯒꯤ ꯊꯧꯗꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯍꯟꯕ ꯃꯇꯝꯗ ꯑꯐꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯃ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯒ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯣ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯆꯍꯤ 3 ꯍꯦꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯂꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯑꯣꯏꯔꯒꯗꯤ ꯁꯦꯟꯇꯔꯅ ꯄꯥꯜꯂꯤꯕ BJP ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯠꯇ ꯀꯥꯡꯊꯣꯛꯇꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ BJP ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯩꯊꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯅꯥꯈꯩ ꯑꯃ ꯍꯥꯏꯕꯤꯔꯣ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯕ ꯅꯣꯡꯃ ꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯥꯎꯗꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ IPSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯕꯤꯁꯦꯁꯣꯔꯅ ꯍꯥꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯑꯃꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯂꯩꯔꯝꯕ ꯊꯧꯅꯥ ꯑꯃꯗꯤ ꯃꯅꯤꯡꯇꯝꯕ ꯄꯥꯝꯖꯔꯝꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯅ
ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯔꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯈꯥꯏꯗꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜ ꯁꯥꯒꯠꯄꯤꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯊꯧꯔꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ एन जयकुमार कन्नू यूनियन मणिपुर प्रेसिडेंट डॉक्टर के हीरा कबुई तांगुल आर्ट एंड कल्चर की प्रेसिडेंट रोबर्ट खायरी केल की प्रेसिडेंट आर के सनाहनबी माओ यूनियन इम्फाल की वाइस प्रेसिडेंट के एस सचिन सनिन प्रीमियर मेंबर सरुक याखी थोरमद मरी लेने मणिपुर की निंग तम गाना होनबदा थवाइना पोंता पीखरब अथौबसिंगी मफमदा मियामना हई लै कलगा लोइनना मिनिट 2 लेप्तुन इकाखिनब उतखी